ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯄꯤꯕꯤꯅꯕ ꯂꯩꯇꯦ ꯁꯤꯕ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯁꯤꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯋꯥꯟ ꯇꯥꯏꯝꯗ ꯄꯨꯂꯞ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕ ꯈꯣꯡꯖꯪꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯦꯞꯄꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯎꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯞꯆꯕ ꯑꯃꯁꯨꯡ ꯍꯥꯏꯖꯕ ꯉꯁꯤꯐꯥꯎ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯃꯈꯟ ꯃꯈꯥꯒꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯉꯤ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯑꯦ ꯁꯤꯕ ꯌꯥꯕ ꯁꯤꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯅ ꯑꯍꯤꯡ ꯇꯨꯝꯖꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯣꯊꯥꯔꯒ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒꯁꯨ ꯑꯃ ꯆꯠꯂꯨꯔꯁꯨ ꯁꯥ ꯎꯆꯦꯛ ꯑꯣꯏꯔꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯤꯕꯅꯤ ꯄꯣꯊꯥꯕꯁꯤꯗ ꯀꯥꯞꯇꯅ ꯕꯣꯝꯅ ꯄꯥꯟꯗꯅ ꯁꯤꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗꯅ ꯅꯧꯍꯧꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯃꯔꯛꯁꯤꯗ ꯅꯩꯔꯒ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅ ꯐꯔꯤꯕꯅꯣ ꯀꯅꯥꯅ ꯐꯠꯇꯕꯅꯣ ꯑꯗꯨ ꯊꯤꯗꯣꯛꯄ ꯍꯧꯖꯤꯛꯐꯥꯎꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯇꯥꯏꯅꯩ ꯑꯗꯨꯅꯅꯤ ꯑꯗꯥꯅꯅꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯅꯅꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤ ꯃꯤꯍꯥꯠꯄ ꯇꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯦ ꯕꯟ ꯇꯧꯗꯅ ꯏꯃꯥ ꯏꯟꯗꯣꯟ ꯃꯌꯥꯝꯁꯤꯅ ꯇꯨꯝꯕ ꯆꯥꯕ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯍꯣꯠꯅꯗꯅ ꯇꯧꯔꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯎꯈ꯭ꯔꯨꯜꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯅꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯖꯅ ꯉꯥꯛꯑꯅꯤ ꯑꯗꯨꯅ ꯅꯣꯏ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯌꯦꯜꯍꯧꯃꯤ ꯇꯥꯡꯈꯨꯜ 3 ꯑꯃꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯡ ꯂꯥꯎꯕꯒꯤ ꯊꯧꯗꯣꯛꯁꯤꯗ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯕꯁꯤꯡꯗꯨ ꯂꯩꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯖꯔꯨꯕ ꯃꯤ ꯑꯉꯥꯡ ꯏꯆꯥ 3 ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯦ ꯁꯤꯕ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯁꯤꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯋꯥꯟ ꯇꯥꯏꯝꯗ ꯄꯨꯂꯞ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕ ꯈꯣꯡꯖꯪꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯦꯞꯄꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯄꯤꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯧꯖꯤꯛ ꯃꯤꯀꯣꯛ ꯊꯤꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ IDPꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯅ ꯃꯩ ꯆꯥꯛꯇꯅ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯂꯩꯔꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯊꯤꯒꯗꯕ ꯃꯤꯀꯣꯛꯁꯦ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯕꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏ ꯈꯟꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯀꯣꯛ ꯊꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯁꯤꯕ ꯍꯥꯟꯅ ꯁꯤꯔꯁꯨ ꯀꯣꯟꯅ ꯁꯤꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯗꯕ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯂꯦꯞꯄꯤꯕꯅꯤ ꯈꯣꯡꯐꯝꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯎꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯇꯣꯞ ꯍꯥꯟꯅ